ꯂꯧꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯇ ꯂꯩꯕꯤꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯉꯁꯥꯏ ꯃꯣꯏꯒꯤ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯏꯟꯅ ꯍꯥꯎꯁꯤꯡꯒꯤ ꯃꯐꯝ ꯃꯐꯝꯗ ꯍꯥꯎꯁꯤꯡ ꯁꯥꯒꯠꯄ ꯌꯥꯅꯅꯕ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯕꯁꯤꯡ ꯑꯗꯨꯅ 8,000 ꯌꯨꯝ 8,000ꯅꯤ ꯄꯤꯔꯛꯏꯁꯦ ꯑꯗꯒꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯁꯩꯗꯥꯅꯔꯒ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠꯁꯤ ꯂꯩꯇꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯅ ꯁꯥꯗꯣꯛꯅꯕꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯩꯈꯣꯏ ꯃꯗꯨ ꯑꯥꯗꯒꯤ ꯑꯗꯨꯝ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯗ 28 ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕꯒꯤ ꯗꯤꯁꯄ꯭ꯌꯨꯠ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯂꯦꯟ ꯗꯤꯁꯄ꯭ꯌꯨꯠꯀꯤꯗ ꯀꯝꯄꯦꯟꯁꯦꯁꯟꯒꯤꯗ ꯂꯩꯔꯝꯕ ꯄꯣꯠꯇꯨ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯕꯤꯌꯔ ꯇꯧꯕꯤꯔꯅꯤ ꯍꯥꯏꯕꯒꯤ 100 ꯑꯗꯨꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯕꯤꯌꯔ ꯇꯧꯕꯤꯔꯅꯤ ꯍꯥꯏꯕꯒꯤ ꯑꯦꯁꯨꯔꯦꯟꯁ ꯇꯧꯔꯦ ꯑꯗꯨꯅ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯀꯩꯅꯣꯅ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯗꯤꯁꯄ꯭ꯌꯨꯠ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯖꯁ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯑꯦꯗꯚꯥꯟꯁꯤꯡ in spite of having this trying time sigi trying time sida koi development kari da koi advance wari economy GSTP na ai Twitter ma thena we just were increasing 18% GSTP ko henkali aduna mayam dagi amona manipur praja mayam dagi aduna mediagi sinna mayam dagi koi gi han dagi 23rd की May की 3rd की ममांग लेरंबा या peaceful ओइबा मणिपुर यामना development द मांग सकपा दु मणिपुर रो हंजलननबा अखोई jointly अखोई NGO की colleagues में पुल्ल अखोई होनगी अदु मसलेदा मणिपुर प्रजा मयामना अदुगा मेरागी सना मयामना मतेंग पांगियु पांगिगनी है थाजबसु होंदोक्सरी हाइदना इसमाइना आई थंजगे